Matam khara tumina lairuraba matung Imphal West District ki Patsoi Police Station na konba aduga Kangpokpi District ka tainaba sangaithel khulmaningda kuki khulai paiba singna ngasi nongallam-daida bom amasung nongmei na laandarakhre security force ka kan mamongda kapnakhre thagdok thokfamdagi fangba SKTV news da fangba pawgi matungina ngasi nongallam-dai pung 3 tarakpa matamda sangaithel maningi sangaithel park leiriba maikairomda awang oirapna Manak nagpachinggi saruktagi kuki khulai paiba singna bom amadi nongmei masing khangdana kapsilaktuna landaba hauraki maduda khuladugi maning thangba sarukta leiriba 5-9 Gurkha Rifles amasung Manipur Police ke apunba timna khut handuna nakalani gi marakta akan mamongda nongmei kapnaki searchlight fawba kap khatuna security force gi maikaidagi bom yauna nongmei round kaya kaptuna khut handuna pung mari makhai tarakpa fawba kapnaki adumoinamak thawdok aduda asok apanamadi misimina yawbagi pawdi leite sangaithel park leiriba adugi hek mayoknabada koken hairiba kuki khulasi leiribani madugi awang pangna chatlaga atopa kuki khulsing sahaibung amasung boljang leiri ngasi nongmai kapnabagi thawdok aduna maram oiraga manak nakpada leiba khunja sing mi paibadagi safagadaba mafam sing da hedoknaduna leiki ngasi dagi hauriba class 10 exam thagadaba mahairoi sing mi painaba pokpadagi hostel da leiramba mahairoi sing mayum da chenthoknaraki Hauziksu thawdok thokfamgi akoibada security force na akan mamongda ngak senbagi thabak chathari Siya nga nung may yung ngayon. Ito.